Online Manipuri Numidangi Pau Mi Ing Tabiriba Pumnamak Puthoi Laishramna Khurumjari Ahanbada Maroiba Pau. Makatarakpada ngasi ayuk jiribamda Kukigi drone ama khungak pasingna kapthakre hairi. Chahi tare tangaribi machanupi yu pithaklaga mapana ijat manghanbiram le. Tabada yamna nungaitaba thogdok ama oina masamaki chahi tare khakta ngaribi machanupi bu yu pithaklaga tha ani rom ikai khumnaba manghanbiram bani haiba mapa court na judicial custody da remand tawkhre. Thogdok asida chenariba angang mapa asi sora awang laikai dagi MD Basir Ahmed apokpa laikhidraba MD Rafiuddin Kawi hairi MD Basir Ahmed ma ki loina bi kainarak pachahi taruk lom sure hairi punna macha ahum leibagi manungda atoma macha nupa na loina bi manakta leikhi chahi nipan makhai suraba macha nupa amaga chahi tare khakta ngai bi macha nupi asiga asan baka barada leirakhibani hairi thogdo asigi matangda angang nupi macha asina Pau tamlakpadagi first MR da leibi Sakila nifugani thoi mapuroiba MD Nazir Ahmed Kauba Sora awang laikai nupi amana thasigi ahumda numidang pung 10 makhai tarakpada Imphal East Women Police Station da report tarakpadagi tongan ba section makhada case lokhatkibani hairi Manipur da dengue na naba miyoi 1938 sukre ahumna laikhidre Kang makhal amana miyoi bada chikpadagi sandorakli ba dengue laina asi Manipur gi oina kayada sandorakpadagi ngasi phawbada laina asina naba miyoi 1938 sukre miyoi ahum asina laina asina maram oiduna laikhidre laina asidagi ngakthoknaba Manipur lenga ki health department na kanma thabak sing lokhatli hojik phawbada dengue laina na Naba miyoi khwaidagi masing hena lairiba asi Imphal West District laina asina Charter Kakunipan naduna makokta lairi aduga ani subada Imphal East District chani laina asina nare aduga Bisnupur District miyoi 35 amadi Thawbal District na miyoi 38 na nare hairi Amaramda Manipur lenga ki health services na laina asidagi ngakthoknaba paikhatpa yaba thabak sing paikhali loina na dengue laina sandorakpa amadi chingnaba kaya leiba matamda miyamga pau phaunanaba DMO Imphal West ki phone number 9774670347 amadi Imphal East ki DMO gi phone number 9874830758 asida call tawiyo loina na atai district singisu Fauna phone number sing leire haina health services ki director na thokpa cherol amana khangalakli NPP na National Executive Meeting yeithokhibagi maram khanganbiu haina NPP Manipur State Executive Committee na demand tawragli BJP na luching balengakta NPP na sagot kadra natraga sagot loidra haibagi aroiba warif lawgadaba NPP National Executive Meeting yeithokraba matung pangthokiba NPP Manipur State Executive Meeting the party sigi MLA Taret mak sarug yakhidre loina tha sigi haukiba tang manga da National Executive Meeting pangthokani haina tawramlaga yeithokhibagi maram Manipur State Executive Committee da khanganbiu haina NPP Manipur State Executive Committee na demand tawragli NPP Manipur State Executive ki mifam adu Imphal West ki Narim Thongda laiba party ki office ta state party president gi ayaba lawraga pangthokhibani mifam aduna NPP National Vice President Yunam Joy Kumar ex Minister Y Irabat ex Minister N Mangi ex MLA Sawachandra State Executive Member Singyauna Party sigi makok thongba official singna sarugyaki mifam aduna October manga da New Delhi da pangthokani tawramba NPP National Executive Meeting matam kaktana National President Conrad Sangmana yeithokle haina laukthokibagi matangda khananenakhi mifam aduna National Executive Meeting amu hana pangthokadra natraga pangthokloidra haiba si State Executive Committee na khangangadabani haiba warif lawki State Executive Committee na lawkhiba warif adu National Executive Committee da thakre haidi panba yaba amana October manga da New Delhi da pangthokani haina tawramba NPP gi National Executive mifam aduna Manipur da lairiba BJP na luching malengak asida NPP na makhata na support tawkhigadra natraga tawroidra haina lawba yanakhibani Sankhai thumkhai gi mayokta wakan mifam chathaba Manipur ga punma saktam thugainaba singnarakliba sing mayoknabagi lalakta kanagumba sakhangdaba singi maraktagi lal ngakpagi mingda miyamdagi yamna toina sankhai thumkhai amadi puba thangba ngamdaba demand gi mayokta mafam kayada wakan mifam chathaduna yaningdaba fongdoknarakliba silaibak thibani Furup ki apunba saktam da singna riba illegal migrant chin Kukigi terrorist singi lan gi mayokta yellow mi pumna magna lebdi haktheng naba lantheng thengnaduna khulnga liba khunja singi mathau taba awat apa sing leirakpada miyamna arai basel amadi potlam chairam cheng hawaina chingba chana thaknaba sing mateng pangduna apunbagi saktam ngangnaba honari Khul leikai gi miyam maru oina maira paibi singna thodang loduna mafam adugi dukan porfam yauna yumthom dagi angam sel khaina duna mateng pangbagi thabak sing chathariba sigi mathakta sakhangdaba singna puba thangba ngamdaba sel gi demand tawba yorakpadagi dukan porfam amadi leikai gi miyoi singna sintha leptuna yaningdaba amadi pendaba leptuna fongdongnarakhiba sina
Thamoy sengna maraibak maramdamgi apunba saktam ngaktuna ningtamna hingnabagidamak lanthengnaribasingbu chenthahanbagi maram oirakliba asi laibak thibani. Furuf amadi miyamgi punsi ngak senaba lanthengnaribasingna kathokpaga loinana lauriba thaudangda lamdam asigi miyam pumnamangna sawgali. Masimangna miyamna angam sel khaigattuna lanthengnariba khunjasingi mateng pangliba miyamda onsenduna puba thangba ngamdaba selgi dimandgi mayokta miyamna wakat mifam famna rakhiba asina apunbagi pangal mayeng tahannabagi maram oihandana hotnafam thoi. Haujik tholiba irang asi thoktrinaigi mamangda sakhangdabasinggi maikaidagi sankhai thungkhaigi thabak chathabagi chang nemna leirami. Sakhangdabasingna yumlakta amadi miyam tinba kaithelna chingbada sankhai thungkhaiga mari leinana bom langsinba amadi nongmai kapsinduna Aki akhang piba chatharakpa matamdasu miyamgi maikaidagi yaningdaba utuna wakan mifam chathabagi thabaksing leptana chatharaki adubo illegal migrant kuki narco terroristsingna war crimes chatharaktuna chahi lising manga hena apunbagi saktam ngaglakhiba Kanglaipak Manipuri saktam thugaina balandargliba asidagi ngakthoknaba miyamna hainaruba amadi hongnaruba tawdana miyamna mayumdagi araiba khusu khulai puthoknaduna lanthenghnabagi thabak chatharibasi maraibak maramdam muthamoi sengna nungsibagi khudamni langi maichak mayongnariba sufam nompham khangdraba miyamda khutpu naiba sakhangdaba singna puba thangba ngamdaba sankai thumkai chathaba karigumba piba ngamloi haiba taragana yumda bom langsinba nongmai kapsinba amadi faraga rensam tanba yauna hatpa tupagi thabak chathaba tarabadi yeknaba thengnaminabagi mahut maselgi marakta muknaba thoklaknabagi maram oiraklabadi apunbagi saktam ngaknaba miyoibagi masing hantharakpa yai apunbagi saktam ngaknabagi damak kathoktuna lanthengnaribasingda miyamna angamba thakta physically morally financially mateng pangbadagi apunbagi saktam ngaklibasi khwaidagi mamal yamba oibadagi atai miyamna manaba lingjel thaunagi damak thagatpa phongdokna rakliba asigi ona tainabada lakhandanaba honafam thoi kanaguma miyoi kharana lanai khupu semduna miyamda ki akhang piba amadi sankhai thumkhai chathaba yawba tarabadi aduguma khutpu sing adugi mathakta mangkhraба ningtamba amuk hana hanjinnabagi pandamda lanjang changsiliba sing maru oina lenga ki maikaidagi logi oiba lokhotpam thokpa thabak sing lokhotpam thoi kanaguma khutpu singna miyamda ki han khanganduna makoi kharagi pukai langai chonaba hotnariba si matam chana thingaudrabadi miyamgi marakta thoan ningdaba pamdaba thokdok wathok crime singdagi apunbagi pangal mangkhiduna saktam ngakpak ngamdabagi fibamda leirak loi hainingai leite